Kuki militant sing na Bisnupur laiba army gi post ta landakri minute kunthra rom supna nakal ani gi marakta akan mamongda numai kapnakri state asida hawkiba sahi english ani ga kungo humdoi gi me ahumdagi tholakhiba kangluk ki irang adu khara ingtharaktuna IDP sing mayum da hanjinaraba matam asida ngarang numidang athengbada Bisnupur laiba army post ta Kuki militant sing na bom yaun afaba makhal gi nongmai kya sejinaduna naun attack sa tharakpadagi manak adwai da laiba miyam pakhanakri Kuki sing na nongmai kaplak khiba du army gi maikai digi so handuna pungkhaya marom nongmai kapnakri adubu thaudo aduda asok apan nangbagi pawdi press na phamangamdri official oiba pawgi source aman hairibana Kuki militant aduna ngarang numidang pung 12 minute ni furum taba matamda Chusampur district ki manungchanwa Foljang Gothol area digi Bisnupur district ki manungchanwa Fogauksa awang lekai da leiba Indian Army post tamna bom yauna apaba makhal gi khulai sing kapsinduna landarakhibani Fogauksa awang lekai hairiba jaga si handaki kangluk ki irang adu sauna saitheng phangkiba mafam amani irang aduna maram oiraga mafam adugi miyoi sing lanjenari bising adu hanjilaktuna leiba haunarakpada ngairibani irang ngarang numidang Kuki sing na amukhan attack sa tharakhiba aduna khulgi miyoi ayama pakhanatuna mayum dagi senthok naraglaga pulap lainaki irang asiga mari raidana mafam asida Indian Army amasum yangkai ga nipan suba CRPF battalion gi kangbu sing deploy tawribani Kuki militant sing gi attack atu the army amasum CRPF ki maikei digi su handuna pongkhai marom sukna numai kamnaki khudaki oina thaudo aduga mari leinana ashi ana amasum aso open nangbigi paw police na phangmang kidi adumaina ma Kuki militant sing attack adu satharakhraba matung ngarang ayu angan madigi hauna Indian Army CRPF Manipur police amasum IRB gi apunba combined force amana numai kapna kibe area amasum masigi akoi bida leiriba jaga sing sangsinduna operation satakri loidana area domination gi thapak sataki security force ki maikei digi mapamaduda operation satapa yauna hauzik mapamadu gi phibam yamna kupni yengshili makha tana Kuki sing numai kapla khiba mapamadu yauna akoi bigi jaga sing leptana operation sataki gani haidi Maraksida authority singi maikei digi tonga sandoktana ba miyamda appeal tawduna paw share tawba matamda madu aseng bara natragana aran bara haibidu verify tawyu thaudo aduna maram oiraga miyam pakhatpa tawbigano poning ingthana lebiyu hauzik mafam aduna leptana operation sathari hari Amaramda security force da tuan ba district singi Khudong thiningai oiba jaga singda operation amasum area domination gi thabak sing leptana sathari ngarang March kunga manga da security force na Imphal West district ki manungchanba patchoi digi pambaina lusingba UNLF ki kedar ama phare maming na Asiam Subas Allies Lingzel khomba sei kunthra kawi Kaisamthong hodam lerak tegi hauji Imphal West ki pasoi part 2 awang lekai deleven heri atopa mana ngarang March kunga marida Litan police station gi manungchanba jaga singda Kuki amasum tangkhul naga ani gi marakta toina khuthokna riba aduga mari leinana security force na Litan amasum Mongkat Chefu area satakhibu operation da mafam aduna nakal ani maki oina leiramba bunker taruk thugaidun amada thon khriari security force ki maikei digi makhatana jaga adu irang sak thoroktana ba mikup nahum singna leibe yauna ehma forcing deploy tawkhriari Okrul da Kuki amasum tangkhulani ki marakta unkhatna riba siga mari leinana naga MLA anina daita lauduna wari sanawa okhre Okrul amasum Kamjong district ki tuan jaga sing da Kuki su militant sing amasum tangkhul naga volunteers sing gi marakta yamna toina khuthokna riba thaudoka mari leinana Okrul gi tangkhul naga MLA anina mapung oiba daita lauduna kanglup ani gi lusingba sing wari sanawa okhre hari Press ta phangba pawi source ki matungina ti hauzik thokli bi irang asiga mari leinana tangkul naga MLA Ramuiba amasum laisio kaising anina ngasi Urkhul district ki Wino bazar da leiba tangkul naga longi headquarter da lup asigi lusingba singa wari sanaki badu mapungoina Urkhul district ki manungchana leiriba sangkai amasum sarka phung village ta ngyak leitana Kuki amasum tangkul naga singi marakta khuthokna bigi thaudokna mafam adugi miyam tension wangna leiriba Irang na maram oiraga Imphal Urkhul highway satokrisin tawbada Khudong sadriba maru oina NH202 Imphal Urkhul lambi gi litana masum sangkai area da tangkhul naga singna phao dur satpada Khudong sadaba kya ma yoknariba kya gi matangda wari sanaki Irang aduna maram oiraga hausik Urkhul district ki tuan mafam kya da miyam gi mahausa gi punsida apan pibi yauna satokrisin da asoba akaiba ma piribani mifam aduga mari lena MLA Ramuiban haikibada ngasi
Apex Tangkul Civil Society Body ama oiriba Tangkul Nagalonga wari sanakhiba asi mapung oina haujik lairiba phibam madugi matangda ground reality sing khangdoknaba amasum miyamgi apamba sing adu tana bigidamaktani Singkai area da hauji hingsa gi thakdok sing thokliba amasum Imphal Urkhul Highway da tension wang lainari besi haksina lawi hiram masigi matangna makoi Tangkul Nagalonga unaba lakpani amasu mafam madu santi thamnaba khanabani mifam adu yamna ingtapna pangthoki amasum Tangkul Nagalongi maikei digi mafam adu da santi purangnaba marueba suggestion kya amasu pirakhi haribo wafam sing adu chief minister da mayek singna paudam gani haki MLA ani aduna Urkhul dagi Imphal tamna halakpegi lambida hingsa gi thakdok toina thukliba Mongkot Sepu amasum Sangkai area da leiriba Kuki community singasu unaduna mafam adu santi amasum tangdu laita Phibam Puraknaba wari sanakhi MLA ani gi maikei gi phungdokhibada mafam aduda santi amasum tangdu leitaba phibam puraknabagi damakta stakeholders singa wari sanaba amasu makhoigi suggestion singa du launabagi damakta ne haki Tangkul Nagagi MLA ani asina Litan police station mafam aduda deploy tawriba police BSF amasum CRPF ki kangbu konaki unabadu security force singi maikei gi mafam aduda haujuk oiriba law and order gi phibam sing MLA ani da paudamki MLA ne du gi khongset adu gi manungsana haukiba leba popo numita sarkar phung village ta Kuki sing attack sa tharakpadagi sokhiba Songkot Sefu dagi miyo ani hauju Urkhul district hospital lairiba singi phibam su yengsanki panmaya abri Urkhul amasum Kamjong district ta haujik thokliba umkhanaba sina maram oiraga Tangkul Nagagi miyo sing Kasom sub division gi manungsana lairiba Hongbai phawraga asangba lambida Imphal tamna sathok sin tawri Masina maram oiraga Urkhul dagi Imphal lakpada pung 10 hena sangi source amagi matung inadi Urkhul amasum Kamjong district ta haujik thokliba irang asiga mari rainana NH 202 Imphal Urkhul lambigi saruk sing maru oina Mahadev amasum Litan gi saruk ta ahenba security forcing deploy tawnaba minister da taksilagan haina MLA ani gi maikei digi Tangkul Nagami yamna thajaba piramki loinana Hawaii village to Kuki ani sina phangkiba thawdo adugi matang thijanhanaba NIA ra case sina khibadugi matang nasu amuhana state sarkar na khananaba minister da taksilagani hari panmaya abadi laikhidraba Kuki ani adugi manungda Hawaii khuldagi ni hariba miyedudi mahakta natana mahaki apokpa mapa phawbo khulladugi electoral role yaudi haibigi asobo wathu amasu lairibani Moreh da Kuki singna kabui naga singna tomba SUV gari ama thuwaikhri Ngaranu midang pung 8 makhairum taba matamda Indo-Myanmar border town ama oiriba Moreh da Kuki singna kabui naga community singna tonglaga lakpa SUV car ama thuwaikhri Unconfirmed oiba pawgi source amagi matung inadi gari edu salai teret ki flag thelaga thorapagi damakta thubai khibane hari adubu thawdo asigi matangna police tagi sapsana confirm tawbudi ngamdri pausna makhatana haribana Moreh ge muslim basti dagi muslim amana thawraga lakiba Kokinaga community na tongba angawba masugi SUV car DL3CAS 4376 adu muslim basti da khamduna leiringa de Kuki kangbugi miyoi khara sangshil araga thugairam khibani thawdo aduda gari adugi maningi mingsel gi saruk ayamba kaidun amada thokre adubu Kuki gi miyoi sing aduna Kabuinaga community gi miyoi sing aduda di khut thabigi thawong sing satharamdi sathriba thawdo osina Moreh asi ain leitaba lamdam amaga sap manana Kuki sing na tawning ba tawduna leidi haibedu sapsana takli Amaromda thawdok thokphamda Moreh police ki team ama laktuna yengsingkhre loinana thawdo asigi matangna case ama lokhatuna investigation sathabawkhre adubu thawdo aduga mari leidana hawjik phawbigi oina kanaguma miyu amata mifami pundawbigi pawti leithri Sursampur da ngarang numidang CRPF ki gari mai thakiba thawdoka mari leidana police na miyoi kun fagatkri Ngarang numidang pung 6 makhairum taba matamda Sursampur district ki tuibong da miyoi anina thawraga lakpa two-wheeler gari ama army gi Kesper gari amaga thingzana khiba thawdoka mari leidana irang adu khangaudan hena pakthok sakthok tuna CRPF ki gari ama mai thakiba thawdoka mari leidana Sursampur police na miyoi kun fogat khriari pausna makhatana hariban accident aduda two-wheeler tongduna lakhiba miyoi ani edu yamna minor oina sokhi soklaba makoi ani maksu Sursampur district hospital pukhatuna laikanakri adubo miyamgi maikei degi security force na accident gi thawdo thoklaba matung hanna yenglamdana satkibadagi irang anu sakthorakhibani thawdo oduna maram oiraga mafam adu yamlaba miyam thomjinlaktuna security force ki personnel singa nung thomjinbadagi irang anu sakthorakhibani
security force ki maikaydigis irang adu laksinanaba numai kapki dumappu miyam aduna mafam aduna numidang pung 3 ka makhairam taba matamda mafam aduna khamduna leiba CRPF ki rapid action force na tongba tata winger ama tumna mai thakri security force ki maikaydigi mafam aduda ehenba force kya thomjinduna tear gas shell sing kaptuna irang adu control tawki makhatana security force ki maikaydigi thawdo aduga mari leinana miyoi kun fatkri Indian Army amasung police ki maikaydigi hairibana thawdo adu mafam adu santi thamba pamdaba miyoi khran insilaga thuanmani soklaba miyoi ani adu da security ki maikaydigi medical assistant piki miyoi ani adu hospital da first aid piraba matungna discharge tawkhri makatana pamdaba thawdok sing thoktanaba tuibong bazar yauna sensitive oiba jaga sing ahenba security force sing deploy tawkhri loidana thawdo adu gi matangna police na case ma lakhotuna investigation sathabaw khriari Manipur mai hauna sakani emsu Mitopna yanaba honnaringai sakri konaba honnaringai aikhoigi irei sasing mutkhrabasu yai haibagi mawngda lusingbasingna thabak tawraklabadi Manipur mai hauna saklakpasu yai haina emsu gi HRD secretary Ningthaujam Santos na phongdokri emsu na realize to save the indigenous people of Manipur haibi hiramna satharakli ba nifugu taruk suba mikap thokpa thabum thoram gi academic campaign gi saruga moina ngasisu Sacred Heart Higher Secondary School amasum Sina Prime Rose English School pangthoki ba campaign ga mari lenana Ningthaujam Santos na wapam si phongthoki bani mangna makhata na hai khibada aikhoi gi lusingba singna mi gi makhong konba mi gi wa tadrabdi thabak toba manbi gi sanabi ama leirakli basi matam leiringai mikap thokpiu ipai pusna lisang sina ngaktuna thambiramba Manipur ngasidi awat apa haipa saba mipal tangmi ki wakhalon selakpa kaya sina Manipur kaina bigi phibam amada lakpi mitopna lengak sukli pairaklagadi miyamgi apami ki mayok thabak torakpa haibisi masana tabani asiguma sanabi asi semdoktana isagi khudong saba khakki yenglaga thabak toraklagadi khangduna leiramba miyam sina nongma natraga nongmadi asawbi ki pankai lan khiduna asawbi ho ama lakpa yai madu thoktringai miyamna pamli basi karino haibadu khangna thabak tawbi yaiki Manipur gi census April amadagi haugani haina tawramadu September amadagi kunthra phau pangthonaba notice thokri JFD na sangsilapa khongjang na arambai tingol gi thaumi lak 1.92 na sagotkani census yaithokpa miyam da utchaibani JFD Manipur lenga ki Commissioner Home Ashok Kumar na thokiba notification amagi matung ina Manipur September amadigi kunthra phauba yungkok thiragani mamang Register General and Census Commissioner Sri Tenjoy Kumar Narayan January 3 thokiba notification amagi matung ina laiba asigi state amadi Union Territory punamakta sai asigi April amadigi numit kunthra ni subna yungkok thibigi thabak sathagani haina phongdokhibani Home Commissioner na nauna thokiba notification asigi matung ina mamang Register General and Census Commissioner na thokiba notification adu sanaroi sei sigi September amadigi hauraga September kunthra phawba numit kunthra ni subna yumkok thibigi thabak paikhatpaga loinana August 13 gi August kunthra ga mathi phawba numit 15 ni gi oina self enumeration ki khudong chaba laigani madugi mathang manauna ne yumkok thibigi thabak paikhatkani census yaithoknabigi mayokta Campaign for Just and Fair Delimitation sangsilakpa khongjang kudimakta arambai tengol gi thaumi lak 1.92 na mapung phana sawatkani haina arambai tengol group headquarter gi commissioner CMP Waikhom Munindro mangana phongdokri ngasi JFD na sillaga mathang tha April gi tang amadi gi haugani haina thorang toriba census asi matam khara yaithoknabi gi matangda Civil Society Organization singna lawgadaba thaudang singa mari leinana Kwakaithel thoksom laikai community hall pangtukpa mifam amada wafam asimha na phongdokhibani mifam madura Waikhom Munindro na makhata na hai arambai tingol gi thomi lak 1.92 na census ka mari leinana JFD na paikhalakwa thabak thoram sida mapung phana saruk yagani lamdam asida leiriba furuk khudimaki miyoi sing amadi tuan lining laison kya arambai tingol ikai khumnabu utuna awang bathakta thangalaga lakli loinana lamdam asida mauksadigi khunda leita adun leiraklaba yellow fruit sing kan bahibisi arambai tingol gi lengdraba pannam am oiduna ngasi phawba thabak kya pangthoktuna lakli hena mangna makhata na fodokhi mangna makhata na hai lamdam asidagi mutki gedra haiduna singnaba leiribi yellow fruit sing kannana bo honabada Manipur leiriba mitop sing hana khandokadabani madu tawdriba makai mikok thibigi thabak sa thabayaroi kariguma lenga asina ngami matagum namdana mikok thibigi thabak sa thakhiba tarabadi mitop singa si India gi citizen ama oiraktuna lamdam asigi minister phawbu oirakpaye maramaduna lamdam asidagi mitop khandona ba honabada lupki khena ba thamdana aikhoi puna saruk yaminaba mathautai
Chief Minister halakre Leba asigi President Draupadi Murmu Union Home Minister Amit Sana singbu unaruraba tungda ngasayuk Chief Minister Yumnam Khemsan Imphala thungnari mahakna Delhi da leidingayda Leba asigi President unaduna Manipur gi hauzik oiriba law and order gi phibam amasum lengana paikhatliba ingtapa puraknaba hotnariba singi matangna paudamki adumapu Amit Sa unarubagi akupa paudi phangdri masak khangdaba singna marim furuki Panthong sari mafam sing thugairamli Imphal East District ki manung sena leiba Kairao Assembly constituency ki manung sena leiba Funal maning da leiba maring furuk ki sahi khuding gi pangthok tun lakpa thauram gi Panthong sari mafam sing hauki batang kun go humdoi gi ahingda masakhang da bamiyoi sina thugairam lari thaudo asigi matana kun gi chairman ke mega maring hai Panthong thugairam basina maram oiraga matam ke gi mamang gi khundaminari yellow fruit sing gi marak amana amada nungaina taba wakal Pokhalanapi masa amoheli Panthong sabi thauram asi ipai pusing haktak tagi sai khuding gi pangthokna lakpa thauram amani adubo yekai thingairam basina maram oiraga maring furupta nungai taba wakal phawali maram asida lairiba CSO singsu hiram asida miyeng sangbiba pami Panthong saduna thammana mafam asida maring haiba furup ama khundari haibi gi khudam sangdam piribani apiko furup ama su oiriba maring furupta atamnana yekai thugai bi thong as akan mamong condemn toy fungdoki Zengsu katam now long ZKL gi Maikai digi ngasi March ki tang kungatar English ngani ga kungatar asida declaration matholakli press communique ama Zengso katam now long na March ki tang kungamari English ngani kungataruk ta thokiba sasat good club na withdraw to haiba tender unconditionally apology to haiba press statement ama tang kungamari thawum English ngani ga kungataruk ta thokiba failure oibana maram oiraga Zingso katamna long ZKL na declare tore madudi indefinite economic embargo Kamjong district ki manung sena laiba Kamjong headquarter gi sasat village laiba kuki singi maikai da gi mayokta khudakta gi haibadi March ki tang kunga taruk English ngani ga kunga taruk haibadi ngasi gi numidang waram gi pung manga taba matam dagi satnaragani haiba wafam asini hairiba sirol asida president ZKL khanso na khede na khuyek pi dunu thokpa sironi